Manipur University of Culture MUC gi MAKHA da LEIRIBA Department Taraga Nithoi gi Manungda Department Taraga Mathu gi examination Pangthoklaga Department of Theatre and Performance Studies KINA examination Pangthoktana University ASINA MAHEIROI SHINGGI career MANGLABASU YARE HAIBAGI MATAGUM LEITHOKPA Asi Hakchinna lawi HAINA Federal Students Organization KANGLEIPAK Fesok na PHONGDORAKLI Hiram asiga mari leina ngase Kakwagi Naurem Laikai Girls Primary School da leiba Fesok ki head office da Pangthokpa paugi mifam amada Mahiroi loop asigi General Secretary Enriquez Mangang na hai Manipur University of Culture MUC gi MAKHA da LEIRIBA Department Taraga Mathoi gi ngakpigani Taraga Nithoi gi Manungda Department Taraga Mathoi gi BA first year second year amade third year gi examination yauna master gi first year amade last year gi examination tha asigi Taraga taruk tagi chatharakiba asida Department of Theatre and Performance Studies ki examination Pangthoktaba ase loop asina Hakchinna lawi thawong ase yamna laibak thibane hiram asigi matangda Mahiroi loop asina kumna thijilubu matamda tongan ba wafam kaya khangba ngamle hairiba department asida puna oza taruk lai oza sing asigi manungda regular oza ama khaktane regular oza asina department asigi head in charge ki thawaishu purama thengnakhe hairiba oza asina department asida tamliba Mahiroi singge exam ki form fill up tawbagi form paper da head ke signature tawdaba amasong examination haugadaba numit fawbada form fill up ki je ase paper university asige controller of examination gi office da yahollamdaba thengnakhe masina maram oiraga Mahiroi sing asige exam ki admit card sahawdabadagi Mahiroi sing ase examination thaba yadaba oiramkhe Hiramasi gi matang da loop asina hairiba oza ase unaba chatlubada oza ase suti launabagi che pisilaga university dagi approval phangdringaida Delhi chathokre haina leiramdabage unaba phangkide asigumba Mahiroi khunagi kari amata khandana masagi aning apambada tawba oza asigi mathakta university asigi controller of examination na explanation call gi che piraba fawbada oza asina thausadana tawningpata tawru haibagi moongda thawong chatharama thengnakhe Asigumba leibak macha tadaba oza asigi mathakta Manipur University of Culture MUC gi higher authority na ahen action lakhatpiyo mangak haigatliba oza asigi mathakta action lawdaba tarabade maduda tholakpa afafata pumnamakki tekcha pumnamak MUC gi authority na pugadabane malem gi oina art and culture gi lamda awangba fida ama kalliba aikhoige arts and culture gi amata ngairaba tamfam oriba Manipur University of Culture da asigumba thoganingdaba thodok tholakpa ase yamna laibak thibane Asigumba thodok ase matungda thoktanaba mari leinaba singna ahenba meeting changbiyo haina mangna makha takhe Leihoriba Mahiroi Shingggi damakta karimta khandana department gi chauraba thawai ama pubiriba adubu thausabi dabagi mawongda university dagi mahaki suti chegi approval phawa phangdringai da asubna yam kaini leibak macha tadaba mawongda oja amana tawbiramba si yamna laibak thibani asubna haijariba oja asigi mathakta koi Fesok ki maikai dagi Manipur University of Culture na laukhatpam thokpa action chapchana laukhatpidaba taragadi maduda tholakpa aphaphatagi daita Manipur University of Culture gi authority na pugadabani haina section wa thamjari